Somdana Raspir ki mapa Dorian amadi mama mamta wari kana sanari. Aisu khallibani magi karina phagadagi haibado ngangbasu tade mana khanbana chummi haiduna le. Aina di icha atona tangni haina kharaki haluri maduna phattaba ola malene. Makhoi paungsune matam khara kai thoga icha gi apam pam da hangbiradi phadawni. Aina sangba matamda mana gari ama thauraga palefam khangda koiba chatkini. Ha tuition chu chatte school su kade soiba tari wani. Aina ngangasu magi kai nungai tabano na hangbaso atusu karimta khumde. Hai asibuni saga sizinarabane. Nupa machane hanguradine sizinade khumakani. Ai magi haktaktane khuya tushitna sibaso ngamoidori. Mana nongma hangba Hindu college tugi matangda ai hangnaba loirabani. Atusu haige tawbani. Wa ma haibaga attitude hana ulakani. Adum wa makha taba tali. Kanana kari hairakpaino. Mana miramda tamninglibabo. Thoibadi sida sum thamsida. Nungshirine haiduna phajinba haunadini mama. Magi apambada chachasan. Haujikti ai kaiso haikiroi. Magi exam yorakhisan. Ai chapchabi wa ngangnagi. Mana pangaw ngawba yabrada. Haujiksune kadai chattoino khangde. Kanna loisin horibani. Hangba yadro. Khangde sida paukhum loina suplababa. Aiga ngangnaba yadre hairadi nang mama natro. Nangaso hainafam thokpa natraba. As ayongta hangu kikise. Magi apamba hangu ko. Ekoina kari khalliba adusu khanghalu. Machanupa atomba wari sanage changlakpa mamado sumangda gari start tawkhibagi makholdu tarame. Thoiba, Thoibao, nangbu tabro. Mamaga wari imta sanase me. Nakhoi pangsu chathokra male gari makholse. Ichana school kadabi tuition chatabi yumda leibagi maramdo mamasu khanghalu. Kari apamba lei haibado. Koyeng yengi machado bathroom da su leiramdre. Table dagi bike so leiramdabadu ubada pakhatna chentharakle. Makhoi pabo. Phajana hangaba natro. Gari macha thoramba mana achoba thodoga chatkrise. Kadaidano mana chatlisibo. Aduga sumagi watade. Aibuna phattaba. Machagi khandaba mapa oina ngangkat. As aine kokse sabada loirabani ko. Sekhar kokthoktuna wari yungta sahansiro. Kaukino yengkise thama nise nisa chabo iragana chadana bala yengba taridana. Makhoi paune hekta laina haiba. Aina ichagi khanbadane matha se sare. College ki thabag yam lei ungta loisin kiki. Adugumba mayamdunani nachana saukhrido. Sauba kai Raspir magi bro aniduga gari achoba ama thaure haibagi long drive kai dunini chatlibado. Lakpana koibo in chatpagi nungairabani bro. Luhongba numit ki boro in chatladi pharak tani. Lambi lamgangda se number 1 jiga tawning to mal. Kini peloraba nangna si wakhal khalisibo. As adune haise. David na noklaga dumna hairakpaduda Raspir David tamuk onselei. Nangna no iduna kini banbeiro. Ahan batabra aigi chindage. Aisu kai kaino khradi khangi. Nattida sum atopa maram. Wathidi. Nangna an kai school kadabado kidorle. Aidi karoi haige tawbani. Akhoi kamcha leibagi chatte yadabai mongda chatle. Minai nangna chatpada aisu chenaribani. Ha natom yaw yabado. Aidi kaningmana isase leifam khangma natteda adubu kararoi chatlaroi khanbai yumda leikibani. Ish khumandi. Hayingdei kardamni. Sure da. Kadoiba hayingse. Irai numine kagano tawide. Ningthokaboi ngai. As yar he dum karo. Na yumda na tu kanaga nung shibari sanabai nu laktrido. Leinagi wahiduna isada hiningmamta fawdaban. Adugi sundrang pawpadawa nupiduna kai wahi hairakpaino nangna school ga karakpa ngamdrido. Haibide hainu ko adui nupido nupa humfumu koibani. Mana koiba nupa oiramni Delhi da lei haido aduga niti da thangjinba. Bro, nang asingi niti do pamiraba. Khangdebo maage michanaraba adum mihose kainom tawi. Sor holise khanglip kalipum do mal. Era sor lepadi shiroidro nangso. As aina idi isagyan tarjade haibani. Lairik haiba nupi attack tawribani ne. Ha pau nungaibam tambi. Kaipa Physics 03 fangbani improvement thada yar. Aidi chemistry da tharni. 03
As, ang pan thoka no yare. Asay matay or na kam. Pira macam tej. Nang ne subject ni sudai. As, wati ni. Loya dum pass to kan yare ni. Paisa pa mi bai dun. As yare ni. Sai da kam mo se yare se. Dashboard ta leiriba phone gi screen do khangan nga lai. Yengubada baba calling. David na. As, nang gari de hainar proper na draw. Lambi da phone ga tawsi lai je. Shh, langan. Hello? Ay noi thobal da lei. Kana noi thobal ai da. Shh, langan. Kaidoriba mi de numit sida thobal dar je noi ba thabak leibra. Noi baba ni da na. Noi baba ba. Kaino ma ngangi sibo. Kana ma wari sai sibo. As, asu khangde tumin da. Na tom tamande. Moi ni su yawi. Suti oi ba tu da sum ai hengde school karani. Saturday do ngana lao. Aduga school laktabagi notes mayam do sinnaba. Sir kim hairudro. Adum phasana haina se. Ai ngasai si haige tawbani. Pharak taraba. Kishu kaide. Horin tuition lao ko. Minai kanano nangna dugari jithari dubo. As, bro. Adudi ai thame ko. Pharine ja. Mila na khalamari nungai ni noini. Phiraga kontelo. Tuition nang nabalasi. Lakpana noi na fa dawre. As, how no bro. Ay tan jajabada mo gari sa puthurakiba. Masi di halasi. Yadabam leir. Tuition do gari jabudo in chachira. Atay mamang da khran nei ba sana ba. Aduni. Ado idi akoy su khar mali dana. Anay ba kangbudo. Yum jangaga notebook amuk lau damni ni. As, akoy pa na so biwardi. Adum nei rene. Akoy gari putholo ri kaino. 800 to netro. Yajare. Kwang na bagari ni. Bike ta dum lakjarge. Yare, lupa kun piba notebook am leiraga kokja khalur. Ozana check to do su leite. Tawda tawragana hanay do loire aduna si purapan. Good idea. Ado, sara so uradi nga ang ni se gari chawba sa. As magi changagum se. Payo do kaya kay do di bai. Kay do roy. Ado khag na te ko bro. Ato pa su kaya kay do daban. Mari chat palay nani. Ay phasan khangi ko si matang de. Wathi di. Se mai ke. Nakoy palim na may ketche para so lai okna dana ba pubani na hajilo ko akoy so adu haibadai thajakhreba ai pocket ka yawge pau yengoi da dudi churup machai amamam phupha tawduna pamhaibagi tuition mafam da la ami koi ba yabadi koiru rabani adu oirasu khrading alap yoraklami ahumdo leinana ahum se ngone karga thorla imale makoi se mayamdo utliba haidura leiri kaina Riana oiramoi he koi ba soi chatlamni tu yengoni di asini mini yengbada adum nungsiba sakta ta ba watra sida nangna ko hopcharamadi loire as adumai haino mi nangi de adungak tani bem pam haibana ai de oja doren lakli boining ore rasbir nangna purak poire gari sa gari macha do sir akoi hum nambada no ai trab pangsu achin ba thabak ma lehob thinba prak tar ni na Chahi shudana gari thobra buko traffic na fani ko noi ayeng kai puroi da sir ngasi di upayam leitaba dugin manung da mayam ga phamuro ai ngak ler changake amaloi khidangai ri hoi sir nan kai shu ude nangbu sidai di lepanu ko hoi sir lecture roi kai na ayeng cha ki program am siladi chatni yam phajana ta khini mi bro nan kai laktraga ngasi khangcha chatning ba se kamai phawreno nan kai ai lakta da kana phame ai jaga do atopa mi phambro nakoi na maningda akoi chu mamang da dum phami da matai di dum hangal ado pawm di leir pakta bani kilda akoi bet se yarban madui shak to ko daw yari da palakan ahum do aremba saraga phamlami niti chebang khra rasbir da pirami ani du sukarino khangning lami chithi ro bro sise gaino nang laktaba matam da toba person duni ai som pa boy ne ithokpani nang darkar lega drahin lakpa chirol tawre nupi noina kela male mitani ai gita da biren se babu ru da ban akhoi baba gi ming ni ko phasana brain oina hai ai gi cerebellum medulla se khara season how drive siwadi babai ming su mana basu pandre ko
haifet yengo nahan khai takhibasingdo khoi khangraso adum hango hoi kaino bro dude brain ki parting ni chumila li khangde aiso hairi bani lakpa debit to onsilaga ani si koinarba aiso mali bani kauna basunati wari khaksana bani amasi yam gyan tabaga sajingwani nupi mangda as yare langna noini Riana nangna notes pirido amase pabu pagadra handaki ma character daine amuk phawa kaide character no matan tan khraba mini kaino adom nang ngangnari ngai nupa amana niti nang certificate nang talak na baharak pane nakoyum de bala ena harak pane as Saturday da lak ke haide chotna badar noining hak phamamu ka e kaino ni mai side notes ka ira ka piradana karom dai no hachilaga mana ahan bada raspberry sa wayam ngangi haina de harambani amasina hop chaba mali wari dum sajingi yeng esomda khayu koibe mana hero nang hang khailak tri do yumda kai dabi to beino kaino ne haisibo na babu tambagam bro dabi gi na ma da like tamba chataba mi dudi masaga chana ba chai sang amana santhara phadon sum hang bani da nang asi muglak pasida sum mayam se udaba kuire isa su khra nungai ren lakpani mayam ro natraga mi ama khakro adumain khalasu kem kaide da sum loina ningba tina ningba phaw nungshibadi nataba nang ni tida kem dainu ko ma taram glana laukhini kaunari se kauna khidabasu yai ko ming hangdabida sat ka haido ise ayo ramale ko kaide no da oiroida ma gai ga yam kene ma di lai yam hai tungya sale ba misak ai dia dum bam ta jende Riana ai haibige oh nang he khaibada ne ai di lakpana bani koina rena santo ekalo school da he adu di hemandro hainu ko adu haraga mana lapthokhraga ayam nungai horoiba ko makhadana ija unaningdana hekta laklabani yumda hoba mana masing supurakpani horen oja hoiga jamino ko mana sulakani na hairamine hai kidaine laknaba phone tawbada babada aibo sum thangja lakhaningba nomhaijing su sutini loishindawa thabak lerasu ajuda loishinba yaidana hoida ijasidi namana uninglena tapthasiga yadre adum laaban nangsu yumda suti leradi khara koithoro bema nang ojaga indom jaga na yadaba amata tawba yaroi ko ima ema khoina pamdaba amta tawri tikenna aina sumabu ichane haina khali mama mapa magi thazaba ningba machana kaidonungda kai haloi khali pam haibana oza tiken kaktana khanbana tiko aigi su saruk yauribani atai oja da hangurasu chapmana na khumakani madanate school gi satri satra pumba chapmana na khali iche su khara toina koithoro o nong phadok su leitho thabak mayam do thado amaga ai su lakning bane ingkhol gi thabak masida natida angang macha sena bagi thabak amasu yauri bani do anganwadi hangi haiki ko pam haibana adudi niti baba ga ima gang ha kwari saram ai atai mayam do hana takhi bagi wahang hangu khige ko raspberry la khiba oi mangona hanang kari gyan tari ge khangdo ayeng ozana akoina kemte yengsinre na hanglak patar ma da natini nungti gi lakpa ani du su wahang hangdori bani khara ngawba mi ne hena jackson da ya de duni loirak padadi makhoi ne hena dum phanglakani adudi mayam wari sabi hoko ai angang mayam do langamani makhoi sing dong ta senaruki wadi wa bani angang senabasi apik pagina ne lairik takningi haiduna taksin bayadaba makhoi gi yaka yengaga leidoba achau bagina takle takre adu su senaba mathau dai do adu ngaktani dei makhoi da bumi ojaradi phadawni khara ngawba henba ahum yawbro hojik oja pam haibana palamli dubo o adugi angangdo physics ki oja doren gi macha tumbani handak session gi nongma phawa class yawdribani tuition haina balak padadi gyan yam taba man badu nadro tabani khara ngang bai wan tombi rol thang nei baba sumagi mong du da khang bani mana hari se chumi oja oja so ngang ngai ibe ma so oja pam hei bana kuina ngai han gano namaga nandom cha goina wari sahansi
Thengsu thenge, ngasidi hekta lekradabani ko. Leiragena laabani ne oja. Hayeng ngantana muk hankiba yani. Ichena purakpa mana masingse si oine hekta thongasi. Tikenna. Ingkhol sareng tare ne adude. Mama mapa ani punna ubagi harawaga raspberry kari tawramni haibagi langtaknaba. Ani pullaba maithongdu ubada rani di pakhatlami. Hai, nangbo nasa nungaitaba amuk hauriro. Nati endomcha. Ai oza ngairamani ne nangbo adu hana yaurur. Horen numidang wari mayam ama sanadaw leiko. Hai baba. Lairik thawai onthokna yaujakraba thabaksu yam phai. Aikhoina lairik pau hairesu yani ngahaktani hairagane mana dum tawdoini. Hera kharasu tawjasanoda. Lairik ngakta haibana yaba nate. Nupi oibidi yumgi kupnomsu haijinba mathau taido. Matamna migi mayumda leiba matang haiba malakani. Aduda takpi tambiraktene hekta haikidoini. Aidine ijanupani timuk chawba ama leiramadi mabu imau oijarage haina haujiktagi haunane matam tharamdawni. Birenna aiso soi phawba sum thoge nakhoi wari saramuko horen oja tiken loibaga warido aikhoina mahut sinba haiduni. Adudi cha manungda changase phi hongduknaba ai phi puthorake. Aikhoi su hekta ngai ngamde lakning mandana laabani nakhoida yetpa haidu thoabani tawrise. Hera adugidi kemta khandeko lakpirise aikhoigi laibak phabani. Somdana ozana hangba wahang amata khumba ngamde haibagi ikaiba nungaitaba phauramde khanghaudana nitibu nungshi masadi khanghanu haidokhiba wahaiduna oina ikaiba oirami. Bro kaino mangidubo borte sesilo natradi ngasai dumaina wahang gyan dadaba ngakta hangjilakpa tare amuk choknaniba. Khangdeda na khummaloreda hanjin takpasu mkhoi tanbanina kashu taw adum khara ngangaga matam haujakhisani. Khutchaido niom tadeni ado ikem changdeko leinana nitida hairamgadrabro. Ai leita pham khangdeda isase suaga se lep tomal oza yeng imi. Ai senbaloi ko na khoi ngairibani makha takadabo mayamam leiribani. Kaino side nangi kokdo yo narakanda chanaba tranquilizer maming ne bro khangjilu kanarkan wa gamta hangba yaba natte. Noini marakta phambra haibune ai boina kokcha kador nungshi haidringi di khara pai haidokraga helapugum tawida side fractions of second hengatli berani heliba nupida nungshi ga hairubase kuiraga lon ge phai bugum tawbani. Kamai tawne hairano dudi to mama na bida haigre. Mama na bi angauta halu nangna kem haida bai mongda ado nangma nungdi nungshibro. David na asom kachindagi kaino nei warida benji se nungdi nungshibro hangbani. Ado hauji khangunomi thamadi haiden tumin leyo ado wakhal hongdradi kaino oibyabam khanasi. Bro tarba haise tar nupaduna wari sanaba natte nupi ani du chirol tawnari ojasu ngasidi waraba mal satra topa khrada onsinduna matam lenboina tawrami. Leinana haimi aina mukhagi tawkidro ado nang mana wangangaso hanagum adum chamna kauno ko engonda kemta haidokano hai. Kaigino dude nangna ma amugla na laukhini aduma pamde hai adum chamna loina badu pame hai. Masaksiga aduni masaksiga nangonda hopka charisini aini am nga isi nang yam khetnai ko asibu kumain koidoino. Ai koine hai khraba adudi wathi dawno mathanga karan tara adine sarda haidokani hayura haibiyo haide kaiso. Aina haidi kem hayuno haiba adum chamna loina ge haiba ma aingonda hairappasu nati nangonda haibani aingonda yauraktrina na khalal loi. Nidi nang notebook to horen waiki ge agadra tu kaure to ai khradi sintok pirabane aduga dum chapmanabane. O yare dudi school gido kharadi sindok to balaibane nang nasana sinbane hena kanagani. Ohoi ayengagi huran yengnabagi nungaiba anima khanglamal yengbu yengluraba michanaba su soiramde. Khangdaba leiraso engonda hangakpa yani ko nakhoi masel yengnabana fall purak tawnate. Chopi taroidaba fall su hotke khangano matam yam watli ko aina haise gyan tabasu dum yauramni. Bro
Sorry say ingonda direct haiba mal. Palira nattebo. Maningda manga suba bench da irang tawna ba ani yawbani. Adu doiramni. Nang laktaba numita su chaibani. Ngasi su chaisin. Os aidi aingonda orbo ningure. Nate. Aina pakatpa phawri say madi phawramudro. My number libra. Masagi phone pai da maleda. Sarti kende toropani. Adudine mana pai kan da hairo. Kaigino. Nangna madi phawdra hangbado. Ai masada hangradi kamain khangni. Hangbi ga dawani. Os wathidi yare hangano. Ai su khangningre. Chatlamdai phawba yengne haiduni. Amana car thong hangdokpaga. Amana gate changamdai michana badudi. Nupi su nupa su haifam khangdana mamaido. Koilei leiduna khangami. David na kari dawriye ko karo. Thawro thengi chaklame ko. Asai kim chaba su nate yum yawninga kansida. Oida nangnida. Hayingsu gari chawbuda sum chache. Sinabu hena guts leba male. Migi mamangda. Leini. Workshop yawa malam nidi khangdri. Akoi chahi matangna gari chawba thawbasi. Tamna thawra luri. Awaiba gari mandana ba. Warakpa kangbuna yangna thawbado. Khangidana. As yareba noine. Mayumdana Wajarabi mamado Mangol machida macha atomba halakpa ngairami. Mapasu saurab tawna changakpaga ngangage na phibam semlami. Makutta jejet kharaga notebook amaga paiduna changlakpadu ubada ngahak tumin yinglami. Mama, kainjang thongi chak yam lami. Tuition mafamda leiringai da mitta pukhamurakpani. Thoiba, nang kadai chatluragi mi. Tuition ne mama kaida mu chaturige. Ngasidi ojada wahang yam hangi khumbasu ngamde. Matungdu khumnaba na hai. Nang pabongna ne wari sananinge na haibani ngasaidagi. Ngasidi pharak tarni ai yam war tu simyam se sin solution doine ba. Makha taramda adumak changkhre. Thangnaba kagi thong marumdagi taramba mapasu thoglei. Mana hairise kyam chumi. Ai pamhaibada call tawraga hangagi. Chakana pijarur. Masana chahanuko nangna illo. Nisa chaba manbra yeng. Hoi makhoi paw. Ai nangi wahai khudingi aise sawbai mongda haibadudi haiganune. Adune hena lapnaba mari thamdo mal. Ai mabudine matik chaba ma oihanning. Adudi ai chak ilukhige. Sangsargi nungai basi paisa paiba ngakta sunatte do. Chak puk big thana charaga phamungda longna hiptuna mobile metpadu oiramle hojiki matamdadi. Rasper aina piba mayamda loin pau ko. Masinu pisyo maso oiramni ba ngona message tharise. Call tawsilagana paideba chaile. Ai call bai khat payari babagi phone ni pung yengaga laik pagi na lobani. Wari sanai khangadi amuk loksin kini. Icham chamba magi wahaiduda nokfet tawre. Mukhoidi sarhoida dum liabo. Noi mari mata thokpro sarse. Thokteda chumna school sida tamkhibadai khangnabani. Akhoi mama baba marakta leibasu yawe. Sarhoisu akhoida leiye marakta. Rasper ngahak message tu paraga halamde. Ozagi mayunda leiriba. Close ori kaidunine. Rasper tumabo. Message halo nang khangdaba yawarsu ai hairake na ngairi. Tadrabo iPhone pikrage. Niti nang khangnaba Delhi da lei haibadugi wari liru otaning. Aina leite haikeba natro leina gi oramni. Ai karamna thajaw haino. Mana di am serious oina hai. Koi de haiba kanamta nang dum kana koi ge hayo. Koi de nungsiba misakam dile. Ado matang chabado oina phongdoani. Numittudasu magi ming nungsina mathondoini. Kay ming somda nupidugi message balance loi khirami. Aya balance loi lerame. Lana mo khalamdana kamain dawni sidia. Saramga chamabo. Hai kaino murum solidu botombia. Ima mi amada nungsina thonba mingse kai oiba yage. Lairik da yawbrane adubo. Yawramoida. Yaudi sum khalini. Adumba khanba yade ko paro lairik to. Ngasidine imang hak sangbigi. Tumning basu phawdri. Balance loi ki wari sana basu yaroi nungai dawri.